Story Maikaidagi Mayamu Taram Okchari, Maruba Pau Pijari. Sakangdavasigi Embusta Thadok Church leader Ahum Shire Taruk Sokle. Kuki militants sing the ambush Torpada Chiruama Shire. IMPHAL DIMAPUR LAMBI THINKHRE Kuki area the SHUTDOWN LAOTHOKHREH. Pau Machakai the Pijari. Sakangdavasigi Embusta Thadok Church leader Ahum Shire Taruk Sokle. Kuki na Nepali Adi Yauna Nagamicham Kurmatwe Hena Fazin Kre Senapati Dana Tafau Kuki Kunjat Kungahomdoi Fazin Kre. Sakangdaba Kulai Pai Sinagasi Ayuk Kangpopi District ki Manuk Chanba Kotazim Kuki Kulda Embosa Tarakpada Thadau Church leader Ahum Shire Aduga Mi Taruk Aso Apanangkre. Thaudok Adugi Matu Kuki na Nepali Macha Adi Yauna Nagamicham Kungamatwe Hena Fazin Kre. Nakal Amaronda Tafau Kuki Kulgi Kunja Kunga Humdoi Sanapati the Fazin Kre Hairi. Sakangdavasigi Embusta Lake Dravasing Adudi MBC Manipur Baptist Convention gi Hanagi General Secretary Amasung TVA Thado Baptist Association gi Luchingba Reverend Tumthang Sitalo Pastor Paugo Len Litalo Amasung Pastor Kaigo Lun Low Vumni Thaudok aduda shoklabasing adudagi manungda thang tillen sahi kunthraga nipan gari driver gaumang sahi kungataruk amasu Reverend SM Haupu sahi yangkai sija hospital langolda laikanari. Thaudok to the thang tillen gi oi thangba faigan gaunangi yet thangba lengjum amasung oi thangba kucha aduga Haupu gi ningzol amasung khongi Sarukta Nomay Marusing na Panbadagi Soki, Makoy Ahuma Kudong Tinay Oidre Hari. Police Tagi Fanga Pauna Haiga Sayuk Pung Taraga Makairum Tabada, Kangpopi District Manung Chanba Karam, Wi-Fi Kul Amasung, Moil Hoi Kulgi, Malakta Leva, Kotazim Kulgi, Mafam Amada Masakang the Signal Nomay, round Kaya Kafsan Duna Ambusa Turkey. Thongdok to the Lake Hidrava Pastor Ahuma Amasu, Soklabasing Adungarang, Chorachanpur the Pangthok Pathodok, Baptist Association gi Oiba Conference Ama the Saruk Yarraga, SUV Gari Anida, Halakpagi Lambida, Kotazim Kul York Pada Sakang Davasing Aduna, Embus Adu Chatarakivani Haidi. Thodok Adu the Pastor, Reverend T. Sitalo Pastor, Paugolen Amasung Pastor, Kaigo Lun Nomay Maruna Panbadagi Thodok Topum the Lake. Makoya Puna Lak Minava, Reverend Hekai Shimte, Reverend Pauthang Amasung, Driver Lelena, Minor Oina Shokimani Hai. Kuki militants in the ambush torp the Chiruama secret. None district ki Kaufom police station a konba Jawjangte Kul Manakta Kulai Matik Chana Paiba Kuki militants in the ambush Satarpadagi Dolang village dagi Wilson Tanga Ko Chiru Machama Shiri Loinana Mahaka Puna Lakminaba Olive Zatung Amasung Mahaki Loinavi D Aroma Zatung Anina Aso Apanakre Makoya Nimang Housing None Bazar Laiva Makam Hospital the Laikanari. Hazaba Yaba Mafamdagi Fangba Pau in Likunamana High, Live Activa Todo a singer Shino Widang Pungtare Tarakpa Adwai the Tokimani. Wilson Tang Katanga Olive Jatung Amadi D Aroma Jatung Makoi Ahumak Bolero Amada Imphal Dagi, Laimatak to Rail Gimapan the Laiva Makoi farm the Hing Lake Naba Chatpada, Jawzangte Kul Manakta Kuki militant Shing Aduna, ambush Torkivani Hairi. Live Activa Todok Sida, Wilson Tanga Kuki militant Shingna, Kabla Kiva Nomay Maruna Pan Badagi, Shiki. IMPHAL DIMAPUR LAMBI THINKHRE Kuki area the SHUTDOWN LAOTHOKHREH. Ngasi ayuk Kangpopi District ki Manung Chanba Kotazim Amasung Kota Land Adigi Marakta Sakangdaba Kutlai Paibasing na Sathakiva Ambusta Thadau Church Leadersing Laikidaba Amadi Kayana Aso Apan Nangkibagi Mayokta ngasi Thadau Civil Body Singna National Highway Ani IMPHAL Dimapur Lambi Kuki area Lambi Tingbagi Kongjang Sangsin Baga Loinana ngasi ahing Nongyai Pung Nifan gi SHUTDOWN LAOTHOKHREH. Ngasi Numit Yungbada Lauthokiva SHUTDOWN Aduna Kangpopi District Laiva Dukan Kaitel Chingba Lalol Itiki Mafam Sing Thong Lon Baga Loinana
National Highway ani Imphal Dimapur Lambi gi Kangpokpi mapada lambi thingbana maram oiraga gari chathok chasin tawba lepkhre hairi. Kuki NP Manipur thawong adu pendaba amasung miyoi bagi lichat ki wangbada chathakibani haina akanba mawongda yaningdaba fawdokli. Thawdok aduda church luchingba Reverend V. Sitalo, Reverend Kaigolun amasung Pastor Paugolen Laikide, Makoy Puna Chaminaki mi taruna sopan nangki. Reverend T. Sitalo Hadakta, Kohima da Pangtokiva Nagaland, Joint Christian Forum gi, Peace Mission da Sharuk Yakiba Sharuk Yabaga Loinana, Kuki Zo Amasung Tankul Furup Anigi Marakta Yanaba Ama Puraktuna Ing Tapa Hanjilak Hanava. Hotnakiba mishak ni hairi. Kuki NP Manipur na thokpa cherol amana ing tapa amasung yanaba puraknaba hotnariba mi kangu amada attack chatharakiba asigi mayokta India government na khudakta investigation chathanaba taksilakni. Masiga loinana church civil society group amasung democratic institution singi mihat asibo condemn tobaga loinana maral leibising chairak piyo hairi. Prime Minister Modi na convoy gi size hantakibadagi BJP gi Chief Minister sing atoppa luchingmasing tung ilakli. Prime Minister Narendra Modi na masak thok na mahaki convoy size hantakre mahak na thau sizinabagi chang hantanaba amasung chading haising na tawnaba appeal tawkiba matungda BJP gi Chief Minister sing amasung atoppa luchingba kaya na sumasigi thausil asina tung ilakli. Prime Minister ge appeal asi chumdagi chading hantanabada natana thau sizinaba matamda haisingna sizinanaba mapandagi pusilakpa potchai singna makha pondaba amasung foreign currency intensive service hantanaba suni haina official sing haiki. Modi government na capital expenditure welfare spending natraga subsidy sing kakthakre. Handakta Prime Minister gi Lebak Manungi Khongsat Mahaki convoy gi chang hanthaki. Masigi hanthanba asina SPG protocol gi matung inna tangai fadana leiriva security component machakso hanthakre haina source singna haiki. Hyderabad mahakna wanga khiva adugi matungda khudakta Gujarat amasung Assam da lakiba matam aduda Modi gi convoy gi size adu handagi. Masi mapandagi puselakpa potsingi chading adu hantahanaba thausil oina mahakna puthorokibani. Sourcing na High Prime Minister na mahaki convoy da anoba leisinba yaudana electric vehicles so hapsinduna chading hantanaba wafam thamki. Modi gi fuel yoktuna thamba oithokpa leiragana yumdagi thabak subagi chatna kanglon haudokpa amasung kanadava foreign exchange sizinabagi tokpa masina sel thumgi fivam ona tainaba fivam lakhangani haiki. Checkshinna mathau taba khak sizinanaba Prime Minister na handak thamkiba aduda budget kakthanaba government gi chading hantanaba subsidy hantanaba amasung fiscal checksin bagi wafam yauri. Prime Minister gi appeal adu chading tawbuda hanbada natana masigi thau sizinaba matamda haisingna hantana mapandagi pochai pusilakpa amasung foreign currency intensive service singda makha pondanabasu yauri haina service sourcing aduna haiki.